ꯊꯣꯏꯊꯣꯏꯕ ꯀꯧꯋꯦ ꯑꯩꯈꯣꯏꯁꯦ ꯊꯥ ꯀꯩꯅꯣ ꯁꯨꯔꯦ 7 ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ 7 ꯆꯪꯉꯛꯄꯝꯗꯧ ꯃꯥꯜꯂꯦ ꯇꯨꯝꯃꯣ ꯇꯧꯒꯅꯨ ꯍꯥꯏꯕ ꯇꯨꯃꯤꯟ ꯂꯩꯍꯜꯂꯕ ꯇꯨꯃꯤꯟ ꯍꯧꯒꯠꯂꯛꯀꯅꯤ ꯍꯥꯏꯕ ꯀꯞꯄꯛꯀꯅꯤ ꯍꯥꯏꯕ ꯊꯦꯡꯛ ꯌꯨ ꯊꯣꯏꯊꯣꯏꯕ ꯀꯧꯋꯦ ꯇꯨꯝꯊꯣꯛ ꯁꯨꯝ ꯂꯨꯝꯁꯤꯟꯒꯅꯨ ꯍꯥꯏꯕ ꯍꯤꯇꯔ ꯐꯪꯍꯜꯂꯣꯕ ꯃꯥ ꯏꯪꯉꯦꯕꯀꯣ ꯏꯔꯨꯖꯕꯒꯤ ꯁꯥꯍꯜꯂꯣꯕ ꯑꯩ ꯃꯥꯟꯗꯕꯅꯤꯗ ꯃꯤꯊꯨꯞꯁꯦ ꯌꯥꯎꯕꯨꯗꯤ ꯌꯥꯎꯋꯦ ꯃꯥ ꯄꯨꯔꯥ ꯄꯥꯡꯈꯠꯂꯀꯥꯟꯗ ꯑꯃꯨꯛꯃꯨꯛꯇꯤ ꯀꯩꯅꯣ ꯇꯧ ꯑꯧ ꯃꯥꯟꯕꯅꯦ ꯅꯨꯡꯁꯤꯕꯩꯅꯦ ꯌꯦꯡꯗꯦꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯔꯨꯝꯗ ꯁꯨꯝ ꯂꯩꯕꯗꯣ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏꯅꯅꯦ ꯁꯨꯝ ꯁꯥꯟꯅꯕꯅꯤꯗ ꯑꯝꯇꯪ ꯃꯨꯁꯦ ꯐꯖꯅ ꯂꯩ ꯃꯨꯁꯦ ꯐꯩꯌꯦꯅꯦ ꯍꯩꯁ ꯀꯥꯏ ꯑꯩꯈꯣꯏ ꯆꯦꯗꯣ ꯃꯈꯥꯗ ꯂꯩꯌꯦ ꯃꯥꯗꯣ ꯑꯧ ꯄꯥꯏꯗꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯆꯦꯗꯣ ꯗꯤꯁꯦꯝꯕꯔ ꯂꯥꯁ ꯋꯤꯛ ꯅꯠꯇ꯭ꯔꯒ ꯖꯅꯋꯥꯔꯤ ꯁꯨꯃꯥꯏꯅ ꯍꯧꯔꯛꯄꯗ ꯇꯥꯅꯤ ꯂꯤꯁꯤꯡ ꯑꯁꯣꯝꯗ ꯂꯩꯔꯝꯇ ꯂꯛꯅꯔꯨꯁꯦ ꯁꯣꯝꯗ ꯂꯩꯔꯝꯇ ꯂꯛꯅꯔꯨꯁꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯌꯦ ꯃꯤꯂꯨ ꯍꯟꯕ ꯍꯥꯏꯁꯦ ꯊꯥ 2-3 ꯈꯛꯇꯅꯤꯗ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯑꯧ ꯌꯦꯡꯉꯨꯔ ꯃꯨꯊꯠꯂꯗꯧꯅꯦ Deixa eu fazer pai, sem pai. Sem pai o corpo. Sem pai. Cặp yang xây thuần sẽ thao bây giờ. Thôi bisa ini kan tahu. Oh, mapaman din. Thank you. Kan tahu na siya ba? Tahu na mathala dam ni. Nini mathala dam ni. Mathala dam ni. Ingo hita ro sum kan tahu no. Mathat kro yare. Ma kape. Ahing tumde da kai den ayung din da tumme ahing tumde ma angang ahing na ta da hot pada tumba phangdre ahing de au ko che do som da kitchen da lai gre ai do chat pha ka ni ai ma tha ta lai nang je kap te ba ko do dang di khara ngai ta ba ayung din da ma kap te sim de 7 sure ko jeju normal na tesias ne chiku ja hai pege awanga mo phai odi hajana adu mi wonda bo social media da ai pukang ni ai pregnant oi na yamna kana taw santo godro haidi sagi privacy secrecy hai bam se adum ba photo bo ha ai adu taw le mi khudin ko law godro kai ne yamna bap se lana ure adubu dumana some high gadro chaje thoi kaure ko che nang bam do phatte na pam dam ne ba ko mayam jina ni khang dam ne pungang nang ai ko che su ma ju angang una dore dana tha ani hum tang ai re ba ko aduna moi han be na ne phatte na hai ba ko angang pam han gano ne angang ka to no ko no na ti man pam da ni phatta ba gi khoina angang ka lo hon da ba na ti ke do ba gi angang lo hol loi di no phatta ba ne cha ma ne koi ka 나 시험하는 것도 원 하면 양 갖고 안 해봐. 기타로 달아놓어 해봐도. 아주 다 기타로 한다. 달아놓어 허리나 땅에 다 지금 달아담. 사벤초래.
아우 누시በ네. 땡큐 누시비바니. 아 마주 누파 뽑거니에. ꯑꯗꯨꯗꯤ ꯃꯤ ꯃꯤꯒꯤ ꯀꯩꯅꯣ ꯇꯥꯔꯦ ꯀꯩꯅꯣ ꯑꯉꯥꯡ ꯅꯣꯡꯃꯗ ꯂꯨꯍꯣꯡꯕ ꯃꯌꯥꯝ ꯐꯪꯖꯅꯩꯁꯦ ꯂꯨꯍꯣꯡꯉꯤꯕ ꯀꯩꯅꯥ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯗ ꯑꯉꯥꯡ ꯂꯣꯏ ꯄꯣꯛꯃꯤꯟꯅꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯩꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯗꯕꯅꯤꯅꯀꯣ ꯉꯁꯤꯗꯣ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯀꯩꯗꯧꯕꯩ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯇꯕꯩ ꯃꯔꯝꯗꯣ ꯃꯣꯏꯅ ꯊꯧ ꯂꯩꯇꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯆꯦꯁꯨ ꯑꯉꯥꯡ ꯌꯥꯎꯗꯣꯔꯦ ꯑꯗꯨꯝ ꯊꯥ ꯑꯃꯅꯤ ꯑꯗꯨꯝ ꯍꯥꯟꯅ ꯀꯣꯟꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗ ꯃꯌꯥꯝꯁꯤꯅ ꯃꯆꯦ ꯄꯤꯌꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯈꯟꯕꯗ ꯊꯧ ꯂꯩꯇꯅ ꯃꯥꯏ ꯈꯟꯕꯤꯗꯣ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯥꯏ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯃꯥꯏ ꯃꯇꯦꯡ ꯄꯥꯡꯉꯣ ꯂꯥꯎꯗꯅ ꯃꯥꯒꯤ ꯀꯩꯅꯣ ꯀꯩꯝꯇꯁꯨ ꯇꯧꯗꯅ ꯀꯩꯝ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯗꯅ ꯐꯣꯟꯗ ꯀꯃꯦꯟꯇ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔ ꯀꯩꯗꯧꯗꯣꯏꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯃꯇꯦꯡ ꯄꯥꯡꯉꯣ ꯂꯥꯎꯗꯅ ꯑꯩꯈꯣꯏꯗ ꯃꯥꯏ ꯀꯔꯤ ꯄꯥꯡꯉꯒꯦ ꯅꯣꯏꯅ ꯅꯨꯡꯉꯥꯏꯇꯦꯗꯤ ꯄꯥꯡꯉ ꯍꯥꯏꯔꯒ ꯀꯔꯤꯗꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯕꯣ ꯃꯥ ꯀꯔꯤ ꯋꯥꯔꯒꯦ ꯃꯌꯥꯝꯅ ꯈꯪꯗꯅ ꯈꯪꯍꯟꯗꯅ 이완 ꯊꯥꯛꯇꯅ ꯅꯣꯏꯗꯣ ꯅꯣꯏ ꯅꯃꯥꯅ ꯅꯣꯏ ꯅꯄꯥꯅ ꯅꯣꯏ ꯅꯃꯥꯗ ꯊꯥꯛꯇ꯭ꯔꯣ ꯀꯩꯅꯣꯅꯦ ꯅꯤꯡꯊꯧ ꯑꯗꯨꯗꯥꯒ ꯇꯧꯔꯤꯗꯨꯕꯣ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎ 2 ꯄꯣꯛꯑꯝꯕ ꯌꯥꯏ 3 ꯄꯣꯛꯑꯝꯕ ꯌꯥꯏ ꯅꯣꯏ ꯅꯄꯥꯗꯨꯅ ꯂꯣꯏ ꯊꯥꯛꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯊꯥꯛꯇꯦꯕ ꯈꯪꯕ꯭ꯔꯥ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯈꯔ ꯐꯖꯕ ꯇꯝꯃꯣ ꯐꯖꯅ ꯉꯥꯡꯉꯣ ꯃꯤꯉꯣꯟꯗ ꯉꯥꯡꯕꯗꯀꯣ ꯀꯩꯅꯣꯅꯦ ꯅꯣꯏꯁꯨ ꯅꯣꯏ ꯅꯃꯥꯅ ꯄꯣꯛꯄ ꯅꯆꯥꯁꯤꯡꯗꯣ ꯅꯄꯥꯅ ꯊꯥꯛꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯈꯔ ꯌꯦꯡꯉ ꯉꯥꯡꯉꯗꯤ ꯐꯗꯧꯕ ꯄꯨꯟꯁꯤꯒꯤ ꯂꯧꯔꯦꯝꯕꯝ ꯄꯦꯃꯦꯟ ꯄꯨꯟꯁꯤ ꯅꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕ ꯑꯣꯏꯔꯣꯀꯣ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯔꯣꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨꯝꯇ ꯈꯟꯗꯦꯗ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯂꯩꯕꯅꯦ ꯃꯌꯥꯝꯁꯤꯅ ꯄꯤꯌꯥꯏ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ ꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯦꯝ ꯃꯀꯣꯛꯀ ꯆꯤꯛꯄ ꯑꯃ ꯌꯥꯎꯋꯦ ꯀꯔꯤ ꯃꯥꯏ ꯈꯟꯕꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯃꯥꯏ ꯃꯇꯦꯡꯗꯣ ꯄꯥꯡꯉ ꯂꯧꯗꯅ ꯃꯥ ꯀꯔꯤ ꯋꯥꯔꯒꯦ ꯍꯪꯉꯨꯗꯅ ꯃꯉꯣꯟꯗ ꯈꯪꯗꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯕ ꯁꯥ ꯂꯩ ꯃꯤꯅꯨꯡꯁꯤꯗ ꯌꯥꯝ ꯄꯣꯛꯑꯗꯤ ꯍꯛꯊꯦꯡꯅꯅ ꯂꯥꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕ꯭ꯔꯁꯨ ꯅꯠꯇꯦ ꯀꯔꯤ ꯋꯥꯔꯒꯦꯅ ꯃꯁꯥꯗ ꯍꯪꯉꯨꯗꯅ ꯑꯗꯨꯗ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯐꯪꯒꯅꯤ ꯅꯪꯅ ꯈꯪꯗꯅ ꯏꯁꯨ ꯁꯥꯒꯠꯄꯤꯔꯤꯗꯨꯕꯨ ꯀꯩꯅꯣ ꯑꯉꯥꯡꯁꯤ ꯇꯨꯝꯃꯦ ꯎꯏꯔꯤ ꯇꯧ ꯂꯩꯔꯦ ꯏꯔꯨꯖ ꯊꯣꯛꯄꯤꯕꯩ ꯃꯥꯁꯦ ꯅꯨꯡꯉꯥꯏꯔꯦ 7 ꯁꯨꯔꯦ 7 ꯆꯪꯉꯛꯏꯅꯦ ꯆꯥꯛꯁꯦ ꯌꯥꯝ ꯆꯥꯕ ꯌꯥꯗꯕ ꯑꯗꯨꯏꯅꯦ ꯆꯦ ꯄ꯭ꯔꯤꯌꯥ ꯅꯨꯄꯤ ꯄꯣꯛꯑꯣꯏ ꯃꯥꯁꯨ ꯅꯨꯄꯥ ꯑꯃ ꯄꯣꯛꯍꯜꯂꯅꯤ ꯅꯨꯄꯥ ꯃꯆꯤꯟ ꯃꯅꯥꯎ 2 ꯁꯨꯅꯕ ꯑꯩꯈꯣꯏ ꯆꯦ ꯊꯥ 6 ꯀꯝꯄ꯭ꯂꯤꯠ 7 ꯆꯪꯉꯛꯏꯅꯦ ꯃꯥꯟꯕꯅꯦ ꯅꯣꯔꯃꯦꯜ ꯄꯣꯛꯇꯦꯗ CSꯅꯤ ꯑꯩꯈꯣꯏ ꯆꯦ ꯑꯉꯥꯡ ꯎꯅꯗꯣꯔꯦ ꯊꯥ ꯖꯅꯋꯥꯔꯤ 1st week ꯅꯠꯇ꯭ꯔꯒ ꯗꯤꯁꯦꯝꯕꯔ ꯂꯥꯁ weekꯇ ꯇꯥꯅꯤꯕ ꯀꯞꯇꯤꯌꯦ ꯀꯞꯀꯟꯗꯤꯌꯦ ꯄꯥꯛꯅ ꯑꯗꯨꯝ ꯍꯤꯞꯄꯒ ꯇꯨꯝꯃꯒ ꯂꯩꯖꯕꯅꯦ ꯃꯥꯗꯤ ꯀꯞꯇꯦ ꯀꯞꯆꯗꯕꯅꯤꯗ ꯃꯥꯗꯤ ꯑꯣꯄꯔꯦꯁꯟꯅꯦ ꯑꯩꯗꯤ ꯎꯠꯂꯔꯣꯏ ꯅꯨꯡꯉꯥꯏꯇꯦ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯁꯝꯃꯦ ꯁꯪꯒꯣꯝꯅꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯑꯉꯥꯡ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦ ꯑꯉꯥꯡꯁꯦ 13 days ꯁꯨꯔꯦ ꯐꯣꯔꯃꯨꯂꯥ ꯐꯤꯗꯤꯡ ꯈꯔ ꯁꯝꯃꯦ ꯑꯩꯅ ꯐꯣꯟꯗꯅ ꯃꯥ ꯑꯣꯟꯁꯤꯜꯂ ꯗꯥꯏꯔꯦꯛ ꯌꯦꯡꯉ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯅ ꯈꯤꯇꯪ ꯂꯥꯞꯅ ꯊꯝꯕꯅꯤꯗ ꯌꯥꯝ ꯋꯥꯏ ꯑꯉꯥꯡ ꯄꯤꯛꯉꯩ ꯑꯍꯤꯡ ꯁꯨꯡꯇꯨꯝ ꯇꯨꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯌꯥꯡꯁꯦ ꯌꯥꯝ ꯀꯪꯉꯦꯕ ꯑꯉꯥꯡ ꯍꯦꯛ ꯄꯣꯛꯂꯛꯄꯗ ꯑꯍꯤꯡ ꯇꯨꯝꯗꯕꯗꯅ ꯑꯉꯥꯡ ꯂꯩꯔꯒ ꯌꯥꯡꯅ ꯃꯣꯏꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯐꯖꯅ ꯇꯨꯝꯃꯦꯕ ꯅꯨꯡꯗꯥꯡꯗꯗꯤꯅꯦ ꯅꯨꯡꯗꯥꯡ ꯇꯨꯝꯗꯦꯕ ꯄꯥꯛꯅ ꯑꯗꯨꯅ ꯃꯣꯏ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯨꯝꯗ꯭ꯔꯦ ꯀꯥꯡꯈꯜꯁꯦ ꯏꯁꯥ ꯑꯄꯥꯝꯕ ꯈꯟꯕꯅꯦ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯊꯥꯔꯦ ꯀꯩꯒꯤꯅꯣ ꯃꯤ ꯅꯣꯏꯅ ꯃꯤ ꯑꯄꯥꯝꯕꯅꯦ ꯏꯆꯦꯁꯨ ꯏꯆꯦꯒꯤ ꯑꯄꯥꯝꯕ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯥꯃꯣꯁꯨ ꯇꯥꯃꯣꯒꯤ ꯑꯄꯥꯝꯕ ꯇꯧꯅꯕꯅꯤ ꯄꯨꯛ ꯀꯪꯉꯦꯅ ꯃꯌꯥꯝꯁꯤꯗ ꯑꯩ ꯄꯨꯛ ꯀꯪꯉꯦꯅ ꯋꯥ ꯂꯥꯎꯒꯗ꯭ꯔꯣ ꯀꯩꯅꯣꯅꯦ
ꯄꯨꯛ ꯀꯪꯕ ꯑꯗꯨꯝ ꯏꯀꯥꯏꯅꯗꯅ ꯐꯤ ꯈꯨꯝꯃꯒ ꯂꯝꯕꯤ ꯆꯠꯄꯗ ꯆꯠꯅꯩꯗꯣ ꯑꯗꯨꯝꯕ ꯏꯀꯥꯏꯅꯕꯗꯣ ꯂꯩꯅꯗ꯭ꯔꯗꯤ ꯂꯣꯏ ꯐꯥꯠꯇꯣꯛꯑ ꯆꯠꯅꯔꯣꯏꯗ꯭ꯔꯣ ꯃꯤ ꯎꯗꯅꯕꯅꯤꯅ ꯂꯝꯕꯤ ꯆꯠꯄꯗ ꯐꯤ ꯈꯨꯝꯃ ꯆꯠꯅꯩꯗꯣ ꯎꯗ꯭ꯔꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯕꯥꯞ ꯐꯔ ꯕꯨꯠ ꯊꯣꯛꯑꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯣ ꯈꯪꯗꯦ ꯄꯨꯛ ꯀꯪꯗꯦ ꯍꯥꯏꯔꯨꯕꯩꯁꯨ ꯕꯗꯅꯥꯝ ꯆꯥꯕꯤꯔꯦ ꯑꯗꯒꯤ ꯑꯉꯥꯡ ꯄꯣꯛꯑꯁꯨ ꯑꯗꯨ ꯇꯧꯋꯦꯒ ꯑꯗꯥ ꯇꯧꯋꯦꯒ ꯉꯥꯡꯅꯅꯤꯡꯕ ꯃꯌꯥꯝꯁꯤꯅ ꯀꯣꯛꯀ ꯉꯥꯎꯏ ꯂꯥꯏꯐꯁꯦ ꯊꯛꯄꯗ ꯀꯨꯏꯅ ꯊꯥꯕ ꯌꯥꯎꯋꯦ ꯑꯩꯅ ꯁꯨꯝ ꯊꯥꯕꯗ ꯋꯥꯕꯩ ꯁꯨꯝ ꯊꯥꯕꯅꯦ ꯆꯠꯂꯣ ꯑꯧ ꯆꯥꯔꯦ ꯑꯃꯨꯛ ꯁꯦꯀꯦꯟ ꯑꯃꯨꯛ ꯆꯥꯈꯤꯅꯤ ꯈꯤꯇꯪ ꯁꯨꯝ ꯏ ꯅꯧꯔꯤꯀꯥꯟꯗꯗꯤ ꯈꯨꯠ ꯁꯥꯁꯦ ꯁꯨꯝ ꯌꯥꯝ ꯍꯥꯏꯒꯠꯀꯅꯨ ꯑꯗꯨ ꯑꯗꯥ ꯐꯠꯇꯦ ꯍꯌꯦꯡꯋꯥꯏ ꯋꯥꯒꯅꯤ ꯁꯣꯛꯀꯅꯤꯅ ꯍꯥꯏꯕꯅꯤꯗ ꯉꯥꯏꯍꯥꯛꯁꯨ ꯂꯧꯈꯠꯇ꯭ꯔꯗꯤ ꯈꯨꯗꯥꯡ ꯁꯤꯗꯔꯅꯤꯅ ꯀꯞꯄꯁꯨ ꯑꯗꯨꯝ ꯇꯥꯍꯜꯂ ꯊꯝꯒꯗ꯭ꯔꯣ ꯀꯩꯅꯣꯅꯤ ꯌꯦꯡꯉꯣ ꯑꯩꯁꯦ ꯑꯉꯥꯡꯁꯦ ꯇꯨꯝꯃ ꯂꯩꯇꯦ ꯃꯤꯠꯁꯦ ꯄꯪꯂꯤ ꯇꯨꯝꯂꯤ ꯇꯧꯔ ꯂꯩꯔꯦ ꯃꯦꯟ ꯄꯥꯡꯊꯣꯛꯁꯤ ꯃꯦꯟꯇ ꯄꯥꯡꯊꯣꯛꯁꯤ ꯐꯣꯟꯗ ꯀꯩꯅꯣ ꯇꯧꯕꯤꯒꯦꯀꯣ ꯅꯨꯡꯉꯥꯏꯇꯦ ꯐꯣꯟꯗꯣ ꯌꯥꯝ ꯀꯨꯏꯅ ꯌꯦꯡꯖꯜꯂꯦ ꯀꯃꯦꯟ ꯄꯥꯗ꯭ꯔꯗꯤ ꯐꯕꯀꯣ ꯑꯗꯣ ꯀꯃꯦꯟ ꯁꯨꯝ ꯄꯥꯔꯗꯤ ꯃꯤꯠꯇꯣ ꯁꯣꯛꯀꯅꯤ ꯇꯧꯅꯦꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯩꯅꯤꯗ ꯑꯉꯥꯡ ꯃꯁꯛ ꯌꯦꯡꯉꯦ ꯌꯥꯔꯦꯀꯣ ꯁꯤ ꯎꯠꯀꯦꯁꯤ ꯑꯩꯅꯅꯦ ꯑꯉꯥꯡꯁꯦ ꯐꯣꯟꯗ ꯌꯥꯝ ꯑꯣꯟꯁꯤꯟꯕꯗꯣ ꯐꯠꯇ꯭ꯔꯗꯤꯅ ꯇꯧꯕꯅꯦꯕ ꯇꯨꯝꯃ ꯂꯩ ꯑꯃ ꯃꯃꯤꯠꯁꯦ ꯄꯥꯡꯉꯒ ꯃꯌꯥ ꯀꯥꯔ ꯆꯦ ꯄ꯭ꯔꯤꯌꯥ ꯑꯩꯈꯣꯏ ꯆꯦ ꯀꯩꯅꯣꯗ ꯌꯦꯡꯉꯦ ꯑꯥꯗꯔꯁꯇ ꯌꯦꯡꯉꯦ ꯗꯣꯛꯇꯔ ꯔꯣꯃꯤꯇꯥꯗ ꯊꯣꯏꯊꯣꯏꯕ ꯀꯧꯋꯦ ꯏꯟꯅꯁꯤ ꯂꯥꯛꯑꯣ ꯑꯧ ꯄꯣꯛꯆꯔꯒꯦ ꯑꯉꯥꯡ ꯃꯁꯛꯇꯨ ꯑꯉꯥꯡ ꯇꯨꯝꯃ ꯂꯩꯔꯦ ꯃꯌꯥ ꯀꯥꯔ ꯇꯨꯝ ꯂꯩꯔꯦ ꯑꯃ ꯗꯣꯛꯇꯔ ꯔꯣꯃꯤꯇꯥꯗ ꯌꯦꯡꯉꯦ ꯑꯩꯅ ꯉꯥꯡꯕꯁꯦ ꯇꯥꯅꯤꯡꯉꯦ ꯚꯣꯀꯦꯜꯁꯦ ꯌꯥꯝ ꯍꯩꯁꯤꯡꯕ ꯃꯥꯟꯕꯅꯦ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯐꯣꯟꯗ ꯑꯉꯥꯡ ꯈꯣꯠꯄ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯉꯥꯡꯗꯣ ꯀꯩꯅꯣ ꯄꯝꯕꯗꯣ ꯐꯠꯇꯕꯩꯅꯦ ꯃꯥ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯀꯩꯅꯣ ꯑꯩꯈꯣꯏꯒ ꯄꯝꯕ ꯐꯠꯇꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯃꯥꯁꯨ ꯑꯉꯥꯡ ꯎꯅꯗꯣꯏꯅ ꯖꯇ꯭ꯔꯥꯗꯣ ꯑꯅꯤ ꯐꯪꯖꯟꯅꯕꯗꯣ ꯑꯩꯕꯨꯗꯤ ꯑꯉꯥꯡ ꯎꯅꯔꯝꯅꯤꯅ ꯑꯩꯈꯣꯏ ꯆꯦꯗ ꯐꯔꯣꯏꯗꯧꯕ ꯑꯗꯨꯒꯤ ꯐꯠꯇꯦꯅ ꯄꯝꯗꯕꯅꯤ ꯋꯥꯔꯤ ꯈꯣꯝꯕ ꯀꯧꯋꯦ ꯅꯪꯅ ꯉꯥꯡꯖꯗꯅꯨꯗ ꯃꯋꯥ ꯂꯧꯗꯦ ꯃꯣꯏꯒ ꯃꯥꯟꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯊꯥ ꯁꯨꯏꯒ ꯁꯨꯗꯦꯒ ꯃꯣꯏ ꯃꯃꯥꯁꯤꯡꯗꯨꯅ ꯃꯣꯏꯗꯨꯕꯨ ꯊꯥ 11ꯗꯒ ꯄꯣꯛ ꯁꯥꯠꯂꯣ ꯌꯦꯡꯉꯣ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯂꯩꯁꯥꯕꯤ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯅꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯅꯦ ꯑꯉꯥꯡ ꯄꯣꯛꯄ ꯀꯥꯟꯗ 9 months ꯀꯝꯄ꯭ꯂꯤꯠ 10 ꯍꯥꯏꯐꯦꯠ ꯆꯪꯉꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯉꯥꯡ ꯂꯣꯏ ꯄꯣꯛꯀꯅꯤꯕ ꯈꯪꯕ꯭ꯔꯥ ꯀꯩꯗꯧꯕꯩ ꯊꯥꯁꯤꯡ ꯁꯨꯗꯅ ꯑꯉꯥꯡ ꯄꯣꯛꯀꯗꯣꯏꯅꯣ ꯊꯥ ꯁꯨꯏꯒ ꯁꯨꯗꯦꯒ ꯑꯩꯅ ꯁꯨꯝ ꯀꯩꯝ ꯍꯥꯏꯕꯤꯗꯕꯁꯤꯗ ꯇꯥꯗꯦꯗ ꯑꯉꯥꯡꯁꯤꯡꯗ ꯃꯋꯥ ꯂꯧꯗꯦꯗ ꯀꯩꯗꯧꯗꯣꯏꯅꯣ ꯃꯣꯏꯅ ꯑꯩꯈꯣꯏ ꯆꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯃꯤꯒꯤ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯒꯦ ꯃꯣꯏꯅ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯕꯨ ꯑꯩꯒꯤ ꯀꯔꯤ ꯀꯩꯅꯣ ꯇꯧꯕꯤꯈ꯭ꯔꯒꯦ ꯑꯗꯨꯅ ꯃꯋꯥ ꯑꯝꯇ ꯂꯧꯗꯦꯗ ꯑꯩꯅ ꯒꯤꯖꯔ ꯑꯣꯟ ꯇꯧꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯏꯁꯤꯡ ꯐ꯭ꯂꯥꯛꯁꯇꯒꯤ ꯑꯣꯏꯅ ꯂꯨꯖꯊꯣꯛꯈ꯭ꯔꯦꯕ ꯑꯉꯥꯡ ꯏꯔꯨꯖꯕꯗꯣ ꯑꯩꯕꯨꯗꯤ ꯍꯧꯖꯤꯛ ꯑꯁꯤ ꯀꯩꯅꯣ ꯕꯣꯇꯜꯒꯤꯗꯣ ꯑꯣꯏꯅ ꯊꯛꯑꯒꯦ ꯁꯤ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯉꯝꯃꯒ
ꯑꯗꯨꯝ ꯄꯨꯊꯈ꯭ꯔꯣ ꯑꯩ ꯁꯤꯅꯅꯦ ꯅꯠꯇ꯭ꯔꯦ ꯑꯩ ꯁꯤ ꯃꯤꯅꯔꯦꯜꯒꯤꯁꯦ ꯊꯛꯑꯒꯦ ꯄꯨꯊꯛꯁꯨ ꯑꯩꯈꯣꯏ ꯆꯦꯅ ꯑꯉꯥꯡ ꯄꯝꯕꯗꯣ ꯐꯠꯇꯦ ꯃꯤ ꯃꯥꯏ ꯑꯉꯥꯡ ꯄꯣꯛꯀꯥꯟꯗ ꯑꯩ ꯄꯨꯟꯅ ꯅꯥꯀꯟ ꯅꯥꯀꯟ ꯄꯝꯍꯜꯂꯛꯀꯦꯁꯦ ꯑꯗꯨꯒ ꯊꯥꯒꯠꯂꯛꯀꯦ ꯐꯠꯇꯕꯩ ꯊꯥꯒꯠꯇꯕꯅꯦ ꯄꯝꯗꯕꯅꯦꯕ ꯐꯖꯕ ꯅꯠꯇꯦꯗ ꯌꯥꯝ ꯀꯪꯁꯤꯜꯂꯦ ꯍꯧꯖꯤꯛꯀꯥꯟ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯁꯤ ꯑꯉꯥꯡ ꯌꯦꯡꯒꯦꯗ ꯌꯦꯡꯉꯣ ꯇꯨ ꯑꯧ ꯄꯔꯤ ꯈꯣꯝꯕ ꯀꯧꯏ ꯇꯜꯂꯦ ꯍꯥꯏꯕ ꯑꯗꯨꯅꯅꯦ ꯐꯣꯟꯗꯒ ꯂꯥꯏꯚꯀ ꯊꯥꯕꯁꯦ ꯊꯥꯒꯠꯂꯛꯄ ꯃꯌꯥꯝꯁꯤꯗꯅꯦ ꯀꯣꯛꯀ ꯉꯥꯎꯋꯦ ꯑꯩꯈꯣꯏ ꯀꯩꯁꯨꯝꯇ ꯁꯥꯎꯅꯕ ꯈꯣꯠꯅꯕ ꯂꯩꯇꯦꯕ ꯃꯌꯥꯝꯁꯤꯅꯅꯦ ꯈꯪꯗꯕꯒꯤꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯅ ꯑꯇꯣꯝꯕꯤ ꯑꯍꯟ ꯍꯥꯏꯅ ꯅꯩꯅꯔ ꯂꯩꯔꯦꯕ ꯑꯗꯨꯒꯤ ꯀꯩꯁꯨꯝꯇ ꯂꯩꯇꯦ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯁꯥꯎꯅꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯀꯩꯁꯨꯝ ꯍꯦꯟꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯕꯤꯒꯅꯨ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯇꯧꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯣꯜꯂꯒꯦ ꯑꯁ ꯁꯨꯝ ꯃꯣꯏ ꯃꯌꯥꯝꯗꯣ ꯑꯃꯃꯝꯇ ꯃꯥꯟꯅ ꯂꯩꯔꯗꯤ ꯀꯩꯗꯧꯅꯤ ꯑꯗꯨꯅ ꯁꯨꯝ ꯑꯣꯟꯁꯤꯟꯅꯕꯁꯨ ꯄꯥꯝꯗꯕꯀꯣ ꯑꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣꯅ ꯑꯩ ꯁꯨꯝ ꯈꯟꯕꯅꯤꯗ ꯍꯣꯏ ꯆꯦꯖꯨ ꯄꯤꯗꯦꯗ ꯀꯃꯦꯟꯒ ꯔꯤꯄ꯭ꯂꯥꯏ ꯑꯝꯇ ꯃꯤꯅ ꯄꯣꯛꯍꯥꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯄꯨꯡꯂꯧ ꯂꯧꯒꯗꯧ ꯅꯠꯇꯦꯗ ꯃꯋꯥ ꯂꯧꯗꯦ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯃꯋꯥ ꯂꯧꯕꯤꯗꯦ ꯃꯣꯏꯅꯗꯤ ꯀꯃꯦꯟꯒꯥꯏꯁꯦ ꯊꯃꯣꯏ ꯁꯣꯛꯅꯒ ꯄꯤꯖꯔꯤꯕ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯄꯥꯔꯒ ꯅꯣꯛꯑꯦ ꯀꯩꯀꯥꯟꯗꯕꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯤꯅꯣ ꯈꯣꯟꯖꯦꯜ ꯇꯥꯗꯤꯌꯦ ꯃꯥꯏꯁꯦ ꯌꯥꯗ꯭ꯔꯦ ꯕ꯭ꯂꯨ ꯂꯥꯏꯠ ꯊꯥꯟꯕꯒꯤ ꯇꯧꯔꯦ ꯕ꯭ꯂꯨ ꯀꯥꯔ ꯃꯌꯥꯝ ꯂꯥꯏꯞꯁꯦ ꯑꯩꯅꯅꯦ ꯐꯣꯟꯗ ꯗꯥꯏꯔꯦꯛ ꯌꯦꯡꯖꯅꯤꯡꯗꯕꯒꯤꯅꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯁꯤ ꯑꯉꯥꯡꯁꯦ ꯇꯨꯝꯃ ꯂꯩ ꯊꯣꯏꯊꯣꯏꯕ ꯀꯧꯋꯦ ꯑꯩ ꯎꯠꯂꯤꯗꯨꯗꯤ ꯍꯧꯖꯤꯛ ꯁꯤ ꯇꯨꯝꯃ ꯂꯩ ꯑꯥꯎ ꯚꯣꯏꯁ ꯇꯞꯄꯦ ꯑꯧ ꯕꯦꯠ ꯀꯃꯦꯟ ꯑꯗꯨꯝ ꯃꯤꯁꯦ ꯐꯕꯁꯨ ꯂꯩꯅꯤ ꯐꯠꯇꯕꯁꯨ ꯂꯩꯅꯤ ꯃꯤ ꯃꯈꯜ ꯃꯈꯜꯅꯤ ꯑꯗꯨꯅ ꯀꯩꯁꯨꯝ ꯈꯟꯕꯤꯗꯦꯗ ꯃꯅꯤꯡ ꯃꯉꯥꯡꯁꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯃꯥ ꯂꯧꯗꯧ ꯂꯧꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯉꯥꯡꯕꯗꯣ ꯉꯥꯡꯅꯤꯡꯗꯕꯩ ꯃꯥꯟꯅꯅꯤꯡꯗꯕꯩ ꯐꯠꯇꯕ ꯃꯤ ꯑꯗꯨꯝ ꯐꯠꯇꯅ ꯂꯩꯔꯅꯤ ꯀꯩꯗꯧꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯀꯩꯁꯨꯝ ꯉꯥꯡꯗꯕꯅꯤꯗ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯑꯧ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯩꯅ ꯑꯣꯠꯄꯤꯗꯧ ꯃꯥꯜꯂꯦ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯧ ꯅꯨꯡꯉꯥꯏꯇꯕ ꯍꯣꯏ ꯑꯩ ꯐꯣꯟꯗꯅꯦ ꯌꯥꯝ ꯅꯛꯅ ꯌꯦꯡꯁꯤꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯩꯅꯦꯕ ꯑꯩꯅ ꯂꯥꯞꯅ ꯂꯩꯔꯤꯁꯦ ꯑꯧ ꯃꯥꯅ ꯑꯍꯟꯅꯦ ꯑꯉꯥꯡ ꯄꯣꯛꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯂꯨꯍꯣꯡꯕꯁꯦ ꯅꯣꯡꯃꯗ ꯄꯨꯟꯅ ꯀꯩꯅꯥ ꯃꯌꯥꯝ ꯍꯣꯡꯉꯤ ꯑꯗꯣ ꯀꯩꯅꯥ ꯈꯨꯗꯤꯡꯃꯛꯇꯣ ꯍꯣꯡꯉꯤꯕ ꯀꯩꯅꯥ ꯈꯨꯗꯤꯡꯃꯛꯇꯣ ꯅꯣꯡꯃꯗ ꯑꯉꯥꯡ ꯂꯣꯏ ꯄꯣꯛꯅꯕ꯭ꯔꯕ ꯃꯌꯥꯝꯁꯤꯅ ꯑꯝꯇꯣꯏꯕ ꯃꯥꯅ ꯍꯥꯟꯗꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯇꯧꯕꯩꯕꯨꯗꯤ ꯑꯩꯈꯣꯏ ꯆꯦꯅ ꯈꯤꯇꯪ ꯆꯍꯤꯗꯣ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕꯒꯤꯀꯣ ꯑꯗꯨ ꯈꯤꯇꯪ ꯕꯦꯔꯥ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯑꯃꯨꯛ ꯈꯔ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝꯕꯗꯤ ꯑꯃꯨꯛ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯗ ꯌꯥꯝ ꯇꯞꯅ ꯇꯥꯏꯌꯦ ꯇꯥꯔꯕꯣ ꯈꯔ ꯑꯣ ꯑꯩ ꯕꯦꯕꯤꯁꯦ ꯊꯣꯏꯊꯣꯏꯕ ꯀꯧꯋꯦ ꯃꯄꯥꯟ ꯊꯣꯜꯂꯤꯅꯦ ꯃꯌꯥꯝꯗꯒꯤ ꯏꯊꯣꯏ ꯊꯣꯏꯕ ꯑꯣꯏꯗꯣꯏꯅꯤꯅ
ꯅꯪ ꯌꯦꯡꯒꯦ ꯌꯦꯡꯉꯣ ꯑꯩ ꯎꯠꯂꯛꯀꯦ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯋꯥ ꯉꯥꯡꯉꯤꯁꯤꯗꯤ ꯑꯩ ꯑꯉꯥꯡꯁꯦ ꯄꯝꯃ ꯂꯩ ꯇꯨꯝꯃꯦ ꯃꯥꯁꯦ ꯁꯤꯗ ꯁꯨꯝꯈꯤ ꯇꯨꯝꯃꯦ ꯑꯩꯈꯣꯏ ꯆꯦꯗ ꯃꯈꯥꯗ ꯀꯤꯆꯟꯗ ꯂꯩꯔꯦ ꯑꯩꯗꯣ ꯃꯈꯥꯗ ꯀꯨꯝꯕ ꯐꯔꯛ ꯇꯥꯔꯅꯤꯕꯀꯣ ꯑꯗꯨꯅ ꯍꯣꯏ ꯍꯣꯏ ꯇꯣ ꯑꯉꯥꯡ ꯎꯠꯂꯦ ꯇꯣ ꯉꯥꯡꯅꯕ ꯀꯩꯗꯧ ꯇꯥꯗꯣꯏꯅꯣ ꯋꯥꯕ ꯂꯧꯕꯤꯗꯦ ꯑꯩꯈꯣꯏ ꯀꯦꯖꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯍꯌꯦꯡꯁꯦ ꯗꯦꯠ 19ꯗ ꯑꯉꯥꯡꯒꯤ ꯆꯦꯛꯑꯞ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗ ꯈꯪꯉꯅꯤ ꯄꯣꯛꯄꯗꯗꯤ 2.84 ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯗꯣꯛꯇꯔ ꯆꯠꯄ ꯀꯥꯟꯗ 3.1 ꯑꯃꯨꯛ ꯇꯥꯔꯕꯅꯦ ꯍꯧꯖꯤꯛ ꯀꯌꯥ ꯇꯥꯕꯅꯣ ꯈꯪꯗꯦ ꯊꯦꯡꯛ ꯌꯨ ꯑꯧ ꯃꯥꯅꯦ ꯂꯨꯍꯣꯡꯕ ꯗꯤꯁꯦꯝꯕꯔ 18ꯗꯅꯦ ꯊꯦꯡꯛ ꯌꯨ ꯏꯔꯨ ꯂꯨꯊꯣꯛꯄꯤꯔꯦꯕ ꯑꯗꯣ ꯑꯗꯨꯝ ꯏꯔꯨꯁꯦ ꯑꯅꯤꯔꯛ ꯂꯨꯖꯩꯌꯦꯕꯀꯣ ꯅꯨꯡꯗꯥꯡ ꯑꯃ ꯑꯌꯨꯛ ꯑꯃ ꯑꯗꯣ ꯇꯧꯗꯦ ꯍꯥꯏꯕ ꯁꯤ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯑꯉꯥꯡꯁꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝ ꯂꯩꯔꯦ ꯕ꯭ꯂꯨ ꯂꯥꯏꯠ ꯑꯣꯏꯕꯒꯤꯅꯦ ꯕ꯭ꯂꯨ ꯂꯣꯏ ꯆꯪꯉꯦꯕ ꯀꯂꯔꯁꯦ ꯅꯣꯔꯃꯦꯜ ꯅꯠꯇꯦ ꯑꯣꯄꯔꯦꯁꯟꯅꯦ ꯑꯩꯈꯣꯏ ꯆꯦ ꯊꯥ ꯀꯩꯅꯣ ꯁꯨꯔꯦ 8 ꯁꯨꯔꯦ ꯑꯁ ꯈ꯭ꯋꯥꯡ ꯅꯥꯏꯌꯦ ꯁꯤ ꯀꯥꯟꯗ ꯌꯦꯞꯈꯤꯒꯦ ꯑꯧ ꯊꯦꯡꯛ ꯌꯨ ꯑꯉꯥꯡꯗꯤ ꯃꯄꯥ ꯃꯥꯟꯕꯅꯦ ꯊꯣꯏꯕ ꯊꯣꯜꯂꯦ ꯆꯥꯛꯁꯦ ꯌꯥꯝ ꯂꯥꯝꯗꯦꯕ ꯑꯩꯁꯦ ꯀꯩꯗꯧꯅꯣ ꯈꯪꯗꯦꯕ ꯑꯗꯣ ꯉꯁꯤ ꯉꯔꯥꯡꯕꯨꯗꯤ ꯈꯔꯕꯨꯗꯤ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯆꯥꯛꯁꯦ ꯃꯤꯅ ꯌꯥꯝ ꯆꯥꯏ ꯑꯗꯣ ꯌꯥꯝ ꯆꯥꯗꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯀꯔꯝ ꯀꯥꯟꯗ ꯆꯪꯉꯛꯇꯣꯏꯅꯣ ꯈꯪꯗꯦ ꯇꯣ ꯑꯉꯥꯡꯁꯦ ꯇꯨꯝꯃ ꯂꯩꯌꯦ ꯇꯨꯝꯃ ꯀꯩꯅꯣ ꯊꯥꯕꯅꯦ 19 ꯗꯤꯁꯦꯝꯕꯔꯒꯤ ꯁꯦꯞꯇꯦꯝꯕꯔ 18ꯂ 19ꯂ ꯊꯥꯕꯅꯦꯕꯀꯣ ꯑꯗ ꯄꯨꯔꯅꯤꯃꯥ ꯃꯇꯨꯡꯗ ꯊꯥꯁꯤ ꯃꯌꯥꯗ ꯑꯉꯥꯡ ꯄꯣꯛꯄꯗꯣ ꯁꯨꯝ ꯄꯥꯝꯗꯕꯒꯤꯀꯣ ꯑꯗꯨꯝ ꯄꯨꯔꯅꯤꯃꯥ ꯃꯃꯥꯡꯗ ꯁꯦꯁ ꯇꯧꯊꯣꯛꯄꯅꯦ ꯃꯇꯝ ꯋꯥꯠꯂꯤꯀꯥꯟꯗ ꯏꯁꯥꯅꯤꯅ ꯐꯍꯟꯅꯤꯡꯉꯤꯗꯅꯀꯣ ꯑꯗꯨꯒꯤ ꯊꯥꯗꯤ ꯁꯨꯏꯗ ꯁꯚꯦꯟ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯌꯥꯝꯅ ꯄꯛꯇꯕ ꯃꯤ ꯑꯃ ꯌꯥꯎꯔꯤꯁꯤꯕꯣ ꯑꯩꯕꯣ ꯌꯦꯡꯉꯣꯁꯤ ꯇꯨꯝꯃꯦ ꯃꯥ ꯅꯨꯡꯉꯥꯏꯅ ꯁꯤ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯔ ꯍꯧꯒꯠꯂꯛꯑꯅꯤꯕ ꯑꯍꯤꯡꯗ ꯑꯗꯩꯗꯤ ꯃꯤꯠꯁꯦ ꯄꯥꯡꯉ ꯁꯥꯟꯅꯔ ꯂꯩ
ꯃꯌꯥꯝꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯑꯧ ꯂꯣꯏꯁꯤꯜꯂ ꯇꯧꯅꯦ